mayambu ahana maktada ikok non na taram okchari akhoi ngasisu miyam gi damakta puruk laksari akhoi na thajarak porida leplakho Emangsida taruk suba tangka ngasigi taruk suba tangka asidana wari sina kari kamdori ba habado mayam punamakna wari sitaraga mukhamunarasi hojik tabirasi leplakho Emangsida taruk suba tangka nanawbina romibu nuksiba yamna henkibana makhoi ani kuina saunaba waraunaba kadum ngamkhide nanawbida pendaba ningamdaba thodok kaya ama tholasu mana sauga haduna khalurasu romi gi wahiwata magi mong matau kaya si uba matamda nanawbi adumak sauba ngamde sauba ngamdaba sina maram oragani romi na marakta magi masada napal kaduna lona atop nupi kuina batawdiba nanawbi gi mangdabudi karimata tawdaba saduna punamak lole kanaguma nupi amata phawba wari saroi haduna wasak po kari watauki adubu nanawbi gi mangda utchaibani tawsinaribani nanawbi na khangdaba ma leitaba matamdadi adum khara khara tawri nanawbi di thajaba henba nusiba henbana mamanabi na changjeng kaya am yengo haikibado punamak kauthoki romi gi damak afaba wakhal kaya am khalle mana matik charadi mana afaba orbadi habigi wakhalda yamna kana honajai mina phana mateng panglasu phana kana honabirasu tawbada mana tawdabada kari upai lei romidi hanana larik yamna kana pharak misu natte aduna college tamlasu tamli habadu mangai honaba habadu mangonda yaude nanawbi tana wajaduna magidama afaba wa kayam hai torame matam ayambada nanawbina romi senaba habse adum tawe tasengna hairabada nanawbi gi pushidi lebik yamna thina hore kari maram gidama mana ngaushine khanglaba romibu mana yakhiba aduga makhoi ani koinaraga romi gi pushi labibu mana sandona bhonarakiba kayase atopa kanagu basinasu khangde hojik pudi romi gyan tare ngalingai gi matamdadi kari gidama adumna toribano namu ngaubra namitu udabra ka hadana mamanabi singna mongoda wa kayam hanki adubu nanawbi karimata khumkide magi thamoida mana khanjakib khara lei masimangna maram oraga mana puna masi tawki magi yumdasu hojik leiribase harauna nungaina mahak leiba phangba natte yumgi misingnabadi mabu otpa neiba karimata tawde tawdrabasu mamang thaki thokiba ningamdaba thodok kaya amana ngasisu magi pusi ase adum halle baruwaina mahak mapabungi damak nanawbini yamna khanje yamna suwaje mapabungna harauna nungaina nokhena leibase nanawbina su yamna pamje matam ayambada mahangna magi mapabungbu harauna bu nungaina ba kan honaje adubu nomuni ni mangai ngasi nomuni ni di wakhan nungaina masaga makhoi punna wari sanagane adubu humni madini subadagi magi mapabung ase kariguma saklol amada adum lei punamasing asidi nanawbina khangi khangna ngasisu mapabung haraw han benunga hamdi nanawbina ngamde nanawbigi mane amale makti yum pande manani nanawbi bu senariba magidam hona beriba punamasing asu honarabasu nanawbigi mama pokpa magi mapoknadi nanawbigi mapagi basin manaw singbu amata phabu yaramde aduga masunupi lei hadunasu yamna toina lagde karigumba kanda nanawbina mabokki manak chaladi mabokna mongonda wari kaya matame mahakpu yamaluna tawe leikidrabi nanawbigi mamaga nanawbigi masak mane haduna mabok aduna karigumba kanda puning nuksirabadi adum kola kabe yamna naha oina nanawbigi mamasu leikide mana leikidaba sahi mari manga phare mama leikidabadagi mapasu karigumba wakhal kharada adum onglaga lei nongmadi nanawbibu magi mabona korame aduga wari kaya am sarame nanawbida mabongna asumna tamna hairame ibema nang lebagi ngasi nang pupuga bubu aikhoi ani sauthuk adubu karigumba kanda ningon chakauba cheroba matam lakku matam dadi
ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤ ꯑꯃꯗꯤ ꯅꯤꯡꯊꯤꯖꯅ ꯀꯦꯔꯒ ꯍꯔꯥꯎ ꯇꯌꯥꯝꯕ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯎꯅꯤꯡꯂꯤꯕ ꯅꯍꯥꯛꯀꯤ ꯅꯃꯥꯗꯤ ꯃꯇꯝ ꯀꯨꯏꯔ ꯎꯗꯕ ꯅꯍꯥꯛꯀꯤ ꯅꯃꯥ ꯑꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯕꯅꯦ ꯑꯈꯥꯡ ꯌꯥꯝꯅ ꯈꯜꯂꯤ ꯃꯈꯣꯏ ꯅꯤꯡꯉꯣꯜ ꯑꯍꯨꯝꯗꯒꯤ ꯃꯥꯅ ꯑꯇꯣꯝꯕꯤꯅꯤ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯃꯥꯅꯕꯨ ꯅꯤꯡꯈ꯭ꯔꯕꯗꯤ ꯍꯣꯡꯗꯕ ꯅꯃꯥꯅꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡꯁꯦ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯤꯉꯩ ꯏꯃꯥꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥꯅꯗꯤ ꯅꯄꯥꯕꯨꯡꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯩ ꯌꯥꯝꯅꯁꯨ ꯈꯟꯖꯩ ꯑꯩꯒ ꯅꯪ ꯄꯨꯄꯨꯒꯅ ꯐꯅ ꯀꯟꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯃꯥꯒꯤ ꯑꯈꯥꯡ ꯀꯟꯕ ꯃꯥꯒꯤ ꯍꯣꯠꯅꯕ ꯀꯌꯥ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯁꯦ ꯃꯥꯅ ꯁꯦꯝꯕꯤꯈꯤ ꯑꯗꯨꯕꯨ ꯅꯪ ꯄꯥꯕꯨꯡꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯃꯆꯦꯁꯤꯡꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯅꯈꯣꯏꯅꯁꯨ ꯄꯤꯛꯂꯤꯉꯩ ꯅꯪꯒꯤ ꯅꯃꯥꯁꯦ ꯃꯈꯣꯏ ꯅꯤꯡꯉꯣꯜꯁꯤꯡꯅ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯇꯧꯏ ꯅꯪꯒꯤ ꯅꯃꯥꯅ ꯐꯅ ꯀꯟꯅ ꯈꯥꯡꯂꯁꯨ ꯅꯪꯒꯤ ꯅꯃꯥꯁꯦ ꯈꯥꯡꯕꯒꯤ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯗꯨꯅ ꯇꯤꯟꯅꯤ ꯃꯥꯗꯤ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯆꯩꯕ ꯉꯝꯕ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯥꯗ ꯐꯨꯕꯤꯔꯤꯕ ꯑꯣꯠꯄꯤꯔꯤꯕ ꯀꯌꯥꯗꯣ ꯅꯣꯡꯃꯗ ꯐꯥꯎꯕ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯤꯡ ꯃꯆꯦꯁꯤꯡꯗ ꯍꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯈꯣꯏ ꯅꯤꯡꯉꯣꯜ ꯑꯅꯤꯅ ꯅꯪꯒꯤ ꯅꯃꯥꯗꯣ ꯃꯁꯝ ꯐꯣꯏꯈꯤ ꯃꯥꯒꯤ ꯃꯀꯣꯛꯇꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯥꯈꯤ ꯃꯀꯣꯛꯇ ꯏ ꯑꯁꯤꯕ ꯆꯪꯈꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥ ꯑꯁꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯥꯡꯕ ꯀꯜꯂꯤꯕꯅ ꯌꯦꯡꯉꯨ ꯑꯁꯤꯒꯤ ꯄꯥꯎ ꯑꯁꯦ ꯑꯩꯈꯣꯏꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯦ ꯑꯗꯨꯝ ꯂꯣꯠꯂꯒ ꯊꯝꯈꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥ ꯑꯁꯤꯅ ꯀꯣꯛ ꯉꯥꯎꯕꯤ ꯇꯣꯏꯅ ꯍꯧꯔꯛꯄꯗꯒꯤ ꯀꯣꯟꯅ ꯊꯪꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯗꯣꯛꯇꯔ ꯆꯠꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯅꯥ ꯑꯁꯤꯅ ꯀꯟꯕ ꯉꯝꯗꯕ ꯀꯦꯟꯁꯔ ꯑꯣꯏꯔꯝꯕꯗꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯅꯃꯥꯗꯨ ꯂꯩꯈꯤꯗꯦ ꯅꯪꯒꯤ ꯅꯃꯥꯃꯨꯛ ꯐꯕ ꯍꯣꯠꯅꯕ ꯀꯟꯕꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯍꯥꯏꯅꯕꯅꯤ ꯅꯪꯁꯨ ꯄꯥꯎ ꯇꯥꯔꯝꯒꯅꯤ ꯉꯁꯤꯃꯛ ꯅꯪꯒꯤ ꯅꯅꯦꯅ ꯅꯪꯉꯣꯟꯗ ꯂꯨꯅ ꯇꯧꯔꯤꯕꯗꯣ ꯃꯇꯝ ꯑꯗꯨꯒꯤ ꯍꯧꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯅꯪꯉꯣꯟꯗ ꯂꯨꯅ ꯇꯧꯔꯤꯕꯅꯤ ꯑꯩꯗꯤ ꯃꯈꯣꯏꯕꯨ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯦꯟꯗꯦ ꯏꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯛꯄꯅꯤ ꯌꯨꯁꯨ ꯌꯥꯝꯅ ꯊꯛꯑꯦ ꯅꯣꯡꯃꯇ ꯃꯥꯅ ꯑꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄꯗ ꯌꯨ ꯊꯛꯇꯕ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥ ꯑꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅꯃꯛ ꯂꯥꯏꯅꯤ ꯍꯥꯏꯅꯤꯡꯉꯤ ꯐꯅꯌꯥꯝꯅ ꯑꯣꯛꯇ꯭ꯔꯕ ꯉꯥꯎꯁꯤꯟꯅꯔꯕ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯑꯗꯣ ꯃꯥꯅ ꯄꯥꯈꯪ ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯅ ꯁꯦꯝꯕꯤꯈꯤ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯅꯪꯒꯤ ꯄꯥꯕꯨꯡꯗꯣ ꯅꯃꯥꯅ ꯊꯕꯛ ꯇꯧꯍꯟꯈꯤ ꯊꯕꯛ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯅꯪꯒꯤ ꯅꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯉꯟꯅ ꯃꯥꯡꯈ꯭ꯔꯤꯕꯁꯦ ꯐꯔꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯂꯣꯏꯈ꯭ꯔꯗꯤ ꯂꯣꯏꯈ꯭ꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ ꯅꯪꯒꯤꯗꯃꯛ ꯅꯪ ꯄꯨꯄꯨꯒ ꯑꯩꯒ ꯂꯩꯔꯤ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯖꯕꯅꯤ ꯅꯪ ꯄꯥꯕꯨꯡꯅ ꯌꯨ ꯉꯥꯎꯕ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯪ ꯁꯥꯎꯔꯨꯅꯨ ꯃꯃꯥꯡꯊꯛꯀꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯀꯥꯎꯕ ꯉꯝꯗꯕꯗꯒꯤ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯅꯤ ꯏꯁꯣꯔꯒꯤꯗꯤ ꯅꯪꯅ ꯍꯦꯛ ꯄꯥꯝꯖꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗ ꯂꯩꯌꯨ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯤ ꯅꯈꯣꯏ ꯈꯨꯠꯇ ꯂꯩꯕꯅꯤ ꯐꯍꯟꯒꯦ ꯐꯍꯜꯂꯣꯏ ꯅꯈꯣꯏꯅ ꯄꯨꯟꯅ ꯁꯦꯝꯕ ꯌꯥꯕꯅꯤ ꯑꯆꯥꯎꯔꯝ ꯀꯥꯔꯨꯅꯨ ꯑꯍꯦꯟꯕꯁꯨ ꯄꯥꯝꯂꯨꯅꯨ ꯅꯪꯅ ꯍꯥꯏꯕ ꯇꯥꯒꯗꯕ ꯅꯪꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯈꯜꯂꯨ ꯑꯁꯨꯝꯅ ꯃꯕꯣꯛ ꯑꯗꯨꯅ ꯅꯅꯥꯎꯕꯤꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯃꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯅꯥꯎꯕꯤꯒꯤ ꯃꯁꯥꯗꯁꯨ ꯃꯥꯒꯤ ꯃꯃꯥꯒꯤ ꯊꯧꯅꯥ ꯈꯔ ꯆꯦꯜꯂꯤ ꯃꯁꯤꯃꯛꯅꯅꯤ ꯃꯍꯥꯛꯅ ꯔꯣꯃꯤꯕꯨ ꯅꯨꯡꯁꯤꯔꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯉꯥꯎꯁꯤꯟꯅꯕ ꯑꯣꯛꯇꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯂꯒ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤꯕ ꯅꯅꯥꯎꯕꯤꯒ ꯃꯥꯒꯤ ꯃꯃꯥꯒ ꯄꯨꯛꯆꯦꯜꯒꯗꯤ ꯀꯔꯤꯃꯠꯇ ꯈꯦꯟꯅꯗꯦ ꯆꯞ ꯃꯥꯟꯅꯩ ꯃꯉꯣꯟꯗ ꯑꯐꯕ ꯑꯍꯦꯟꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯅꯨꯄꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯐꯍꯟꯒꯅꯤ ꯑꯩꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯖꯩ ꯅꯣꯡꯃꯒꯤ ꯃꯇꯝ ꯀꯌꯥ ꯍꯧꯈꯤ ꯅꯅꯥꯎꯕꯤ ꯑꯃꯗꯤ ꯔꯣꯃꯤꯒ ꯅꯨꯡꯁꯤꯅꯕ ꯅꯅꯥꯎꯕꯤꯒ ꯃꯅꯦꯅ ꯄꯥꯎ ꯇꯥꯔꯛꯈꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯅꯅꯥꯎꯕꯤꯗ ꯃꯅꯦ ꯑꯗꯨꯅ ꯇꯣꯏꯅ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯂꯦ ꯃꯥꯅ ꯇꯠꯇꯅ ꯍꯥꯏ ꯏꯕꯦꯝꯃ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯅꯍꯥꯟꯋꯥꯏ ꯃꯇꯝ ꯑꯃꯗ ꯉꯥꯎꯁꯤꯟꯅꯕꯗ ꯃꯊꯣꯡ ꯆꯥꯗꯕꯗ ꯃꯃꯤꯡ ꯆꯠꯂꯝꯕ ꯑꯉꯥꯡꯅꯤ ꯒꯨꯂꯤꯁꯨ ꯆꯥꯔꯝꯕꯅꯤ ꯒꯟꯖꯥꯁꯨ ꯌꯥꯝ ꯊꯛꯂꯝꯕꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯪꯅꯔꯤꯕꯗꯨꯕꯣ ꯑꯗꯨꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯐꯕ ꯅꯨꯄꯥ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯈꯪꯅꯧ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝꯗ
ꯌꯨꯝꯗꯒꯤ ꯎꯆꯤ ꯆꯥꯍꯣꯟ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯄꯩꯁꯥ ꯊꯣꯛꯀꯗꯕ ꯅꯪꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯋꯥꯠꯍꯟꯗꯅ ꯁꯅꯥ ꯁꯥꯕꯤꯕ ꯉꯝꯕ ꯅꯨꯄꯥꯗꯣ ꯑꯗꯨ ꯊꯤꯌꯨ. ꯑꯩꯗꯤ ꯊꯣꯏꯅ ꯍꯦꯟꯅꯕꯨ ꯈꯪꯂꯨꯗꯦ. ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯅ. ꯏꯅꯦꯅ ꯅꯪꯕꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯉꯥꯡꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯇꯧꯒꯅꯨ. ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯃꯇꯨꯡꯗꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨ ꯂꯣꯏꯅꯒꯅꯨ. ꯃꯅꯦꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯅꯅꯥꯎꯕꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ. ꯃꯅꯦ ꯑꯗꯨꯅꯗꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ. ꯌꯦꯡꯉꯨꯇꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯅꯪ ꯅꯇꯣꯝꯇꯅꯤ. ꯅꯪ ꯄꯥꯕꯨꯡꯒꯤ ꯐꯪꯂꯤꯕ ꯊꯥꯒꯤ ꯇꯣꯂꯣꯞꯀꯤ ꯄꯩꯁꯥꯁꯤꯡꯁꯦ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯀꯥꯏꯕ ꯅꯠꯇꯦ. ꯅꯪꯒꯤꯗꯃꯛ ꯍꯌꯦꯡꯋꯥꯏ ꯑꯋꯣꯡꯃꯟ ꯆꯥꯎꯅ ꯇꯝꯅꯕ ꯄꯨꯟꯅ ꯇꯨꯡꯁꯤꯜꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥꯗꯨ ꯂꯩꯔꯒ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯃꯥꯡꯍꯟꯕꯗꯤ ꯏꯅꯦꯅ ꯄꯥꯝꯗꯦ. ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯑꯃꯗ ꯅꯪꯕꯨ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯏꯅꯦꯒꯤ ꯑꯄꯥꯝꯕꯅꯤ. ꯏꯅꯦꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯖꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯕ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯜꯂꯛꯀꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤ ꯐꯅꯅꯕꯅꯤꯀꯣ. ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯅꯦ ꯑꯗꯨ ꯀꯥꯔꯣꯝꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤ. ꯅꯅꯥꯎꯕꯤꯗꯤ ꯃꯅꯦꯅ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ, ꯃꯥꯅ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯅꯤꯡꯈꯤꯕꯗꯤ ꯄꯥꯛꯅ ꯍꯣꯡꯗꯦ. ꯃꯥꯅ ꯈꯜꯂꯤ, ꯑꯩ ꯔꯣꯃꯤꯒꯤꯗꯃꯛ ꯍꯤꯡꯒꯅꯤ. ꯑꯩꯅ ꯃꯥꯕꯨ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯅꯅꯥꯎꯕꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯂꯨꯡꯅ ꯂꯦꯞꯂꯤꯕ. ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯔꯣꯃꯤꯅ ꯑꯃꯨꯛ ꯋꯥꯈꯜ ꯑꯁꯤ ꯂꯥꯡꯐꯥꯡ ꯆꯠꯂꯛꯄꯅ ꯅꯅꯥꯎꯕꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯕ, ꯅꯤꯡꯕ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯇꯞꯅ ꯇꯞꯅ ꯑꯣꯏꯔꯛꯈꯤ. ꯃꯥꯒꯤ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯄꯥꯎꯗꯤ ꯅꯅꯥꯎꯕꯤꯅ ꯄꯥꯛꯅ ꯇꯥꯗꯦ. ꯑꯗꯨꯕꯨ ꯑꯐꯕ ꯊꯕꯛꯁꯤꯡ ꯑꯁꯤꯃ ꯇꯧꯁꯤ, ꯑꯁꯤꯃ ꯍꯣꯠꯅꯁꯦꯕ ꯃꯇꯝꯗ ꯔꯣꯃꯤꯅ ꯊꯧꯋꯥ ꯁꯥꯗꯕ. ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯁꯤꯅ ꯅꯅꯥꯎꯕꯤ ꯍꯟꯗꯛꯇꯤ ꯁꯥꯎꯅꯤꯡꯂꯛꯑꯦ. ꯃꯥꯒꯤ ꯑꯣꯛ ꯂꯣꯏꯕꯒꯤ ꯂꯨꯄꯥ 25,000-30,000ꯁꯨ ꯐꯪꯈꯤ. ꯑꯗꯨꯁꯨ ꯑꯣꯛꯇꯨ ꯌꯣꯟꯈꯤꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯂꯣꯏꯌꯨ ꯍꯥꯏꯗꯨꯅ ꯅꯅꯥꯎꯕꯤꯅ ꯍꯥꯏꯖꯔꯝꯃꯤ. ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦ. ꯑꯀꯥꯝꯕ ꯊꯕꯛ ꯇꯜꯂꯦ ꯍꯥꯏꯔꯛꯈꯤ. ꯑꯗꯨꯒ ꯄꯥꯏꯔꯤꯕ ꯄꯩꯁꯥ ꯑꯗꯨꯁꯨ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯂꯩꯕ ꯑꯃꯗꯤ ꯑꯀꯦ ꯑꯃꯧ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯩꯕꯗꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯇꯤꯡꯍꯜꯂꯝꯃꯤ. ꯅꯅꯥꯎꯕꯤꯅꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯇꯨꯡꯁꯤꯜꯂꯨ, ꯑꯗꯨꯒ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯥꯟꯅꯕ ꯊꯕꯛꯁꯤꯡꯗ ꯁꯤꯖꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯩ. ꯃꯥꯒꯤ ꯃꯥꯡꯗꯗꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ. ꯑꯗꯨꯒ ꯂꯣꯟꯅ ꯂꯣꯟꯅ ꯄꯣꯠꯆꯩ ꯑꯇꯩ ꯂꯩꯕ, ꯀꯔꯤ ꯀꯔꯤ ꯁꯤꯖꯤꯟꯅꯕꯁꯤꯅ ꯃꯥ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ 30,000 ꯄꯥꯏꯔꯝꯕꯁꯤꯅ ꯂꯨꯄꯥ 10,000 ꯉꯥꯏꯔꯛꯈꯤ. ꯅꯅꯥꯎꯕꯤ ꯈꯪꯍꯟꯗꯅ ꯉꯥꯟꯊꯣꯏꯗꯁꯨ ꯂꯣꯟꯅ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯂꯩꯔꯒ ꯔꯣꯃꯤꯅ ꯄꯤꯔꯝꯃꯤ. ꯀꯣꯏꯗꯤ ꯋꯥꯔꯤ ꯁꯥꯗꯦ ꯍꯥꯏꯔꯝꯕ ꯅꯨꯄꯤ ꯑꯗꯣ ꯔꯣꯃꯤꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯔꯤ. ꯅꯅꯥꯎꯕꯤ ꯈꯪꯍꯟꯗꯅ ꯐꯣꯟ ꯍꯦꯠꯁꯦꯠ ꯃꯆꯥ ꯑꯃꯁꯨ ꯄꯥꯏ. ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨꯗꯅꯤ ꯃꯥꯅ ꯉꯥꯟꯊꯣꯏꯗ ꯐꯣꯟ ꯇꯧꯔꯤꯕ, ꯋꯥꯔꯤ ꯁꯥꯔꯤꯕ. ꯍꯣꯠꯅꯕꯤꯕ ꯁꯦꯝꯕꯤꯕꯅ ꯅꯅꯥꯎꯕꯤꯅ ꯄꯨꯟꯅ ꯇꯧꯔꯤ. ꯑꯗꯨꯒ ꯄꯩꯁꯥ ꯊꯥꯗꯕ, ꯃꯥꯡꯍꯟꯕꯅ ꯉꯥꯟꯊꯣꯏꯗꯨꯅ ꯇꯧꯔꯤ. ꯅꯣꯡꯃꯗꯤ ꯅꯅꯥꯎꯕꯤ ꯑꯃꯗꯤ ꯔꯣꯃꯤ ꯎꯅꯕ ꯃꯇꯝꯗ ꯅꯅꯥꯎꯕꯤꯅ ꯍꯪꯉꯦ, ꯅꯪꯒꯤ ꯑꯣꯛ ꯂꯣꯏꯕꯒꯤ ꯄꯩꯁꯥꯗꯣ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯂꯩꯔꯤꯒꯦ? ꯃꯈꯥ ꯇꯥꯅ ꯅꯪꯗꯤ ꯂꯣꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯀꯔꯤ ꯇꯧꯏ ꯈꯜꯂꯤꯅꯣ? ꯔꯣꯃꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯈꯨꯝꯐꯝ ꯈꯪꯗꯦ. ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯦ. ꯑꯗꯨꯒ ꯃꯥꯅ ꯇꯞꯅ ꯈꯨꯝꯃꯦ, ꯑꯁ ꯅꯅꯥꯎꯕꯤ, ꯍꯟꯗꯛꯇꯤ ꯌꯨꯝꯒꯤꯁꯨ ꯀꯔꯤꯒꯤꯅꯣ ꯌꯥꯝ ꯁꯤꯖꯤꯟꯅꯩ. ꯏꯆꯟ ꯅꯨꯄꯤꯒꯤꯁꯨ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯋꯥꯠꯄꯗꯒꯤ ꯑꯩ ꯄꯩꯁꯥꯗꯣ ꯌꯥꯝ ꯁꯤꯖꯤꯟꯅꯈ꯭ꯔꯦ. ꯂꯨꯄꯥ 10,000 ꯉꯥꯏꯔꯦ. ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ. ꯌꯨꯝꯒꯤ ꯇꯉꯥꯏ ꯐꯗꯕ, ꯆꯪꯗꯕ ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯆꯪꯁꯨꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦ. ꯑꯗꯣ ꯌꯥꯔꯤꯃꯈꯩꯗꯤ ꯄꯩꯁꯥꯗꯨ ꯈꯔ ꯇꯨꯡꯁꯤꯜꯂꯨ. ꯅꯪꯅ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯕꯗꯨꯅꯤ ꯑꯩꯅ ꯉꯥꯏꯔꯤꯁꯦ. ꯊꯕꯛ ꯑꯃ ꯇꯧꯅꯕꯁꯨ ꯅꯪ ꯍꯣꯠꯅꯒꯗꯕꯅꯤ. ꯔꯣꯃꯤꯅ ꯈꯨꯝꯃꯤ. ꯀꯥꯏꯗꯒꯤ ꯊꯕꯛꯅꯣꯗ? ꯑꯩꯈꯣꯏꯅꯕꯨ ꯊꯕꯛ ꯇꯧꯕ ꯐꯪꯒꯗ꯭ꯔꯣ? ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯤ. ꯐꯪꯒꯅꯤ. ꯅꯤꯡꯍꯟꯅꯕ ꯇꯧꯒꯅꯨ. ꯍꯣꯠꯅꯕꯗ ꯀꯜꯂꯨ. ꯅꯪꯒꯤ ꯊꯕꯛ ꯇꯧꯅꯕ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯜꯂꯛꯀꯅꯤ. ꯑꯩꯅ ꯄꯥꯝꯂꯤꯕ, ꯑꯩꯅ ꯈꯟꯖꯔꯤꯕꯁꯦ ꯅꯪꯅ ꯃꯇꯤꯛ ꯆꯥꯕ, ꯅꯪꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯕꯗꯨꯅꯤ. ꯅꯪꯕꯨ ꯉꯝꯂꯣꯏꯗ꯭ꯔꯥꯅꯦ? ꯔꯣꯃꯤ ꯅꯅꯥꯎꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯃꯤ. ꯍꯣꯏ, ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ. ꯅꯅꯥꯎꯕꯤꯅ ꯑꯃ ꯍꯥꯏꯔꯛꯏ. ꯑꯩ ꯍꯟꯗꯛꯇꯤ ꯋꯥꯈꯜꯁꯦ ꯈꯔ ꯁꯣꯟꯊꯩ. ꯔꯣꯃꯤꯅ ꯀꯩꯗꯧꯔꯒꯦ? ꯅꯅꯥꯎꯕꯤꯅ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ. ꯑꯩꯗꯤ ꯏꯅꯦꯅ ꯌꯣꯛꯄꯅꯤ. ꯏꯅꯦꯅ ꯑꯩꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯁꯤꯟꯕꯅꯤ. ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯏꯃꯥꯒꯤ ꯋꯥꯈꯜꯗ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯌꯨ ꯊꯛꯏ.
ꯑꯩꯒꯤꯗꯃꯛꯇꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯗꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯊꯕꯛ ꯆꯠꯂꯨꯒꯅꯤ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯒ ꯊꯛꯀꯅꯤ ꯉꯥꯎꯒꯅꯤ ꯏꯅꯦꯅꯁꯨ ꯍꯟꯗꯛꯇꯤ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯈꯪꯂ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯏ ꯔꯣꯃꯤꯅ ꯑꯦ ꯅꯣꯏꯅꯦꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯇꯣꯛꯅꯔꯁꯤ ꯍꯥꯏꯔꯣ ꯅꯅꯥꯎꯕꯤꯅ ꯈꯔ ꯁꯥꯎꯅ ꯈꯨꯝꯃꯦ ꯀꯔꯤ ꯄꯥꯈꯨꯝꯅꯣ ꯑꯗꯨꯕꯨ ꯋꯥ ꯍꯥꯏꯕꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯕ꯭ꯔꯣ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈꯜꯂꯤꯁꯦ ꯅꯪꯁꯦ ꯑꯩꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯈꯟꯗꯕ ꯃꯥꯜꯂꯦ ꯔꯣꯃꯤꯅ ꯈꯨꯝꯃꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯀꯩꯗꯧꯕꯩ ꯈꯜꯂꯣꯏꯗꯣꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯌꯥꯔꯤꯁꯤꯗꯤ ꯅꯅꯥꯎꯕꯤꯅ ꯈꯨꯝꯃꯦ ꯌꯥꯔꯁꯨ ꯅꯪꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯅꯪꯒꯤ ꯅꯣꯡ ꯅꯇꯧꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯃꯈꯣꯏꯅ ꯉꯥꯡꯕ ꯆꯩꯕ ꯑꯩꯅ ꯂꯣꯏꯅ ꯈꯥꯡꯖꯤꯜꯂꯦ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤ ꯅꯪꯒꯤꯗꯃꯛ ꯑꯐꯕ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯑꯗꯨꯒ ꯅꯪꯅꯗꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛꯇ ꯈꯨꯝꯗꯣꯛꯏ ꯑꯗꯨꯝꯕ ꯅꯪꯅ ꯈꯨꯝꯂꯛꯄꯗꯣ ꯑꯩ ꯄꯥꯝꯗꯦ ꯔꯣꯃꯤꯅ ꯈꯨꯝꯃꯦ ꯌꯥꯔꯦ ꯇꯣꯛꯑꯁꯤꯕ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯕ ꯌꯥꯝ ꯁꯥꯎꯔꯤ ꯃꯥꯜꯂꯦ ꯁꯥꯎꯅꯨꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯅꯅꯥꯎꯕꯤꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯑꯇꯣꯞꯄ ꯐꯣꯟ ꯃꯆꯥ ꯑꯃꯗꯣ ꯀꯣꯜ ꯂꯥꯛꯑꯦ ꯍꯥꯟꯅꯗꯤ ꯃꯍꯥꯛꯁꯨ ꯁꯥꯏꯂꯦꯟꯗ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯁꯨꯔ ꯃꯥꯜꯂꯦ ꯀꯣꯜ ꯂꯥꯛꯄꯗꯨ ꯎꯕꯗꯒꯤ ꯅꯅꯥꯎꯕꯤꯁꯨ ꯌꯥꯝꯅ ꯉꯛꯏ ꯑꯦ ꯀꯅꯥꯒꯤ ꯐꯣꯟ ꯑꯗꯨꯅ ꯔꯣꯃꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯅꯅꯥꯎꯕꯤꯅ ꯍꯥꯟꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯉꯤ ꯀꯅꯥꯒꯤ ꯀꯣꯜꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯉꯥꯟꯊꯣꯏꯅ ꯊꯥꯔꯒ ꯀꯣꯜ ꯂꯥꯛꯂꯤꯕꯗꯣ ꯅꯅꯥꯎꯕꯤꯅ ꯎꯔꯝꯃꯦ ꯅꯅꯥꯎꯕꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯐꯣꯟ ꯑꯗꯨ ꯔꯣꯃꯤꯗ ꯇꯞꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯦ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯈꯟꯖꯔꯨꯕ ꯑꯩꯅ ꯋꯥꯖꯔꯨꯕ ꯀꯌꯥ ꯑꯁꯦ ꯉꯁꯤꯗꯤ ꯅꯍꯥꯛꯅ ꯑꯔꯦꯝꯕ ꯇꯥꯍꯜꯂꯦ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃꯅꯤ ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯇꯧꯖꯔꯣ ꯑꯩ ꯀꯔꯤꯃꯠꯇ ꯍꯥꯏꯔꯔꯣꯏ ꯑꯗꯨꯕꯨ ꯋꯥ ꯑꯃꯗꯤ ꯍꯥꯏꯔꯝꯒꯦ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯪꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯇꯥꯔꯁꯨ ꯅꯍꯥꯛꯀꯤ ꯅꯨꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯃꯔꯤꯡ ꯑꯃꯠꯇ ꯐꯥꯎꯕ ꯅꯪ ꯁꯤꯟꯊꯗꯕ ꯑꯣꯏꯌꯨ ꯅꯣꯡꯅ ꯅꯣꯡꯅ ꯈꯥꯡꯉꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯀꯗꯕ ꯂꯩꯇꯦ ꯐꯣꯟꯁꯨ ꯇꯧꯔꯛꯂꯔꯣꯏ ꯋꯥꯁꯨ ꯑꯃꯠꯇ ꯍꯥꯏꯔꯛꯂꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗꯣ ꯑꯗꯨꯝ ꯅꯤꯡꯇꯝꯅ ꯆꯠꯂꯣ ꯑꯩ ꯆꯠꯂꯒꯦ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯅꯅꯥꯎꯕꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇ ꯃꯄꯤ ꯂꯪꯂꯒ ꯆꯠꯈꯤ ꯔꯣꯃꯤꯁꯨ ꯃꯁꯥꯅ ꯂꯥꯜꯂꯨꯔꯕꯅꯤ ꯈꯥꯝꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯃꯃꯥꯡꯗꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯀꯌꯥ ꯑꯃ ꯊꯝꯈ꯭ꯔꯒ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯔꯣꯟꯕꯁꯤꯡ ꯑꯁꯦ ꯅꯅꯥꯎꯕꯤꯅ ꯐꯥꯈꯤꯕꯗꯒꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯅꯤ ꯑꯗꯨꯒ ꯅꯅꯥꯎꯕꯤꯗ ꯃꯍꯥꯛꯅ ꯀꯔꯝꯅ ꯊꯦꯝꯒꯅꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ